ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯥꯉꯣꯝ ꯀꯤꯔꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ आकाशवाणी इम्फाल की इपाउ कांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुनः सिंजबा आजादी का अमृत महोत्सव क्विज प्रोग्राम की निफुमाथोई सुब एपिसोड की वाहंग हंगजरी वाहंग अदुदी इंग्लिशिंग मसनिपान मरफुतरा माथोई की एंग्लो मणिपुरी वार्ड मसामक लानफम द सत्प याउदुना मणिपुर की लानमिसिंग असो अपन यौरकपद लायेंखिबा कबीराज अदु कनानो। The question is, name the Kaviras who was accompanied with Manipuri force for treatment of Manipuri sepoys during Anglo-Manipuri War 1891. Aikoigi email address AIR Imphal News quiz@gmail.com da isagi ming laifam amadi contact number galoinana adongi paukhum thabirau. Mamangi irai numita quiz program asigini pusuba episode ta hangjakiba wahang. Bharat ningtam lanjang manungda British Flag Commissioner W.C. Rainbow Hatkiba Freedom Fighter Singadu Kanano. Wahang asiga sumo paukumdi Chapekar Brothers Harigasu Khangnaba Damodar Hari Chapekar amasung Balkrishna Hari Chapekar ni haibashini. Khwaidagi hana sumo paukum pirakiba mioi ahum khangatchare makhoi singadudi ahanba winner na larik engmam laikai salal lairaktagi Jairas Singa Khamni. Aigi ming jara singa kham kowi ai hak lari ingmam laikai salan ler Imphal East gini aigi apokpagi ming na chinga kham Joy Kumar Singh amadi apokpagi ming na chinga kham Ongbi Ranjana Devi kowi azadi ga Amrit Mahotsav quiz program asigi winner oina aibu khanbirakpasi aigi thamoida asuki matik harawa pokchei amadi quiz asina aikhoibu historical facts gi maramda kanaba pibata natana amuke hena aikhoi gi history gi maramda aikhoi gi mitna singhali ai hak na AIR Regional News Unit amadi Department of Art and Culture Government of Manipur busu thangat pa phongdok cheri maram asina miyam pumba busu saruk yanaba ai hak na nulukna haijeri. Anishuba winner na Wangkai Pukhrambam Leraktagi Laisram Suraj Kumar ni ahum suba winner na Konthokjam Nongraubung Lekai degi Jumjumba Konthokjam ni winner sing the congratulation pijari. Loisilakpada ngasigi nipumathoi suba episode ki quiz ki wahang amuk hananing sing jari. English sing masanipan marputra mathoi gi Anglo Manipuri War da masamak lanpham da satpa yauduna Manipur gi lanmi sing aso apan yorkpada layengkhiba Kabiras atu kanano. The question is, name the Kaviras who was accompanied with Manipuri force for treatment of Manipuri sepoys during Anglo-Manipuri War 1891.